ꯚꯔꯥꯒꯤ ꯀꯥꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯒꯔ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯁꯥꯒꯔꯒꯤ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟꯇ ꯊꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯦꯕꯜ ꯃꯆꯤꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯉꯥꯜꯂꯛꯏ꯫ ꯁꯥꯒꯔ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯀꯣꯜꯅꯤ꯫ ꯑꯣꯛꯃꯟꯗꯕꯗꯒꯤ ꯃꯤꯁꯀꯣꯜ 4ꯔꯛ ꯇꯥꯈꯤ꯫ SMS ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯁꯥꯒꯔ ꯃꯦꯁꯦꯖꯇꯨ ꯄꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯔꯤꯁꯤꯞ ꯑꯝꯇ ꯇꯧꯗ꯭ꯔꯤꯗꯤ? ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯁꯥꯒꯔ ꯃꯦꯁꯦꯖꯇꯨ ꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯏ꯫ ꯑꯗꯨꯒ ꯃꯄꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯁꯥꯒꯔ ꯃꯄꯥꯗ ꯀꯤꯅ ꯌꯦꯡꯅ ꯃꯦꯁꯦꯖ ꯏꯔꯛꯏ꯫ ꯒꯨꯗ ꯅꯥꯏꯠ, ꯕꯕꯥ ꯂꯩ꯫ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯒꯨꯗ ꯅꯥꯏꯠꯀ ꯑꯝꯇ ꯍꯦꯛ ꯌꯥꯔꯣꯏ꯫ ꯕꯕꯥ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ꯫ ꯀꯤꯖꯕ꯭ꯔꯥ ꯅꯨꯄꯥꯅꯕ? ꯃꯦꯁꯦꯖꯇꯨ ꯄꯥꯔꯗꯨꯅ ꯁꯥꯒꯔ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯕꯤꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ? ꯁꯥꯒꯔꯅ ꯕꯕꯥ ꯑꯩ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯦ, ꯈꯣꯡ ꯑꯝꯇ ꯍꯥꯝꯃꯨꯒꯦ ꯇꯧꯕꯅꯦ꯫ ꯁꯥꯒꯔ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯅꯤ꯫ ꯀꯣꯂꯦꯖꯇ ꯁꯥꯒꯔ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯁꯥꯒꯔꯅ ꯅꯍꯥꯛ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯗ ꯃꯤꯅꯝꯕ ꯉꯥꯡꯂꯛꯇꯕ ꯑꯩꯁꯦ ꯕꯕꯥꯗ ꯃꯤꯅꯝꯂꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯅꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯀꯣꯜꯗꯣ ꯇꯧꯔꯛꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯅꯠꯇ꯭ꯔꯒ ꯆꯥ ꯇꯧꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯍꯟꯕ, ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯨ ꯐꯪꯍꯟꯕ ꯅꯪꯅ ꯉꯝꯅꯕ ꯁꯤꯟꯒꯗꯕꯅꯦ꯫ ꯁꯥꯒꯔꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯨꯗ ꯄꯨꯟꯁꯤꯗ ꯇꯧꯔꯛꯇꯕ ꯊꯕꯛꯅꯤ, ꯄꯥꯈꯠꯄ, ꯀꯤꯖꯕ, ꯕꯕꯥꯒꯤ ꯃꯃꯥꯡꯗꯁꯨ ꯏꯊꯟꯇ ꯏꯀꯥꯏꯖꯕꯩ ꯋꯥꯅꯤꯗ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯦ꯫ ꯔꯣꯃꯥꯟꯁ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯂꯨꯕ꯭ꯔꯥ? ꯃꯤ ꯂꯣꯏꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦ꯫ ꯑꯗꯨ ꯅꯪꯒꯤ ꯁ꯭ꯇꯗꯤ ꯀꯦꯔꯤꯌꯔꯗ ꯑꯩꯅ ꯌꯥꯝ ꯌꯦꯠꯂꯕ? ꯁꯥꯒꯔꯅ ꯁ꯭ꯇꯗꯤꯗ ꯌꯦꯠꯄꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯕꯕꯥꯒꯤ ꯈꯟꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯔꯤꯁꯤꯞ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯤꯗꯨꯅ? ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯤꯒꯟꯕ? ꯀꯤꯒꯟꯕ ꯅꯠꯇꯦ, ꯔꯦꯁꯄꯦꯛ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ꯫ ꯑꯗꯨꯏꯁꯨ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯌꯥꯏꯗꯅ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏꯗꯨꯗꯤ꯫ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏ, ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤ꯫ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯫ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ? ꯅꯪꯒꯤ ꯐꯦꯃꯤꯂꯤꯒ ꯌꯦꯡꯅꯕꯗ ꯑꯩꯒꯤꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯑꯩ ꯇꯥꯕ ꯌꯥꯝ ꯋꯥꯏ꯫ ꯑꯁꯦꯡꯕꯅꯦ, ꯅꯪ ꯑꯩ ꯁꯤꯝꯄꯜ ꯐ꯭ꯔꯦꯟꯗship ꯑꯣꯏꯅ ꯂꯣꯏꯅꯁꯦ꯫ ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯄꯨꯈ꯭ꯔꯣ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕ? ꯑꯁꯦꯡꯕꯅꯦ, ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕ ꯃꯈꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯕꯅꯦ꯫ ꯅꯪꯅ ꯑꯍꯤꯡ ꯑꯃ ꯇꯨꯝꯗꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯍꯤꯡ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ? ꯏꯐꯝꯗ ꯑꯣꯠ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯗꯣ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯏꯃꯥ ꯕꯕꯥ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯉꯥꯛꯇꯅꯦ꯫ ꯃꯈꯣꯏꯁꯨ ꯄꯣꯛꯂꯛꯄꯗ ꯑꯆꯧꯕ ꯐꯝ ꯀꯣꯟꯅꯗꯨꯅ ꯄꯣꯛꯂꯛꯈꯤꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯑꯩ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯑꯩꯅ ꯃꯦꯟꯁꯤꯟꯖꯔꯦ꯫ ꯃꯅꯥ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯅꯅꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯄꯥꯟꯗ꯭ꯔꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗꯗꯤ ꯑꯆꯧ ꯄꯤꯁꯛ ꯌꯥꯝꯅ ꯈꯥꯏꯅꯩꯗꯅ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯖꯅꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ꯫ ꯅꯪꯉꯣꯟꯗꯒꯤ ꯇꯝꯖꯕꯅꯦ꯫ ꯑꯩꯗꯤ ꯇꯝꯕꯤꯈꯤꯗꯦ꯫ ꯇꯝꯕꯤꯗ꯭ꯔꯁꯨ ꯑꯩꯅ ꯇꯝꯖꯕ꯫ ꯑꯐꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯗ ꯑꯃꯥꯡꯕ ꯂꯩꯕ꯭ꯔꯥ? ꯑꯩꯗꯤ ꯐꯠꯁꯨ ꯐꯠꯇꯅ꯫ ꯂꯥꯏꯔꯤꯛ ꯐꯕꯒꯤ ꯑꯣꯖꯥꯅ ꯃꯁꯛ ꯈꯪꯕ, ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ, ꯅꯤꯁꯥ ꯆꯥꯗꯕ, ꯂꯥꯡ-ꯐꯥꯡꯁꯨ ꯇꯧꯗꯕ, ꯃꯁꯤꯕꯨ ꯐꯩ ꯍꯥꯏꯗ꯭ꯔꯗꯤ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥ? ꯍꯣꯏ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯊꯃꯣꯏꯗꯨꯃꯗꯤ ꯌꯥꯝ ꯐꯠꯇꯦ꯫ ꯊꯥꯒꯠꯄ ꯂꯣꯏꯔꯕ? ꯊꯥꯒꯠꯄꯅ ꯋꯥꯖꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯑꯩꯅ ꯌꯦꯠꯂꯦ ꯍꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ꯫ ꯑꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯦꯗ, ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯗꯨꯒꯤ ꯈꯟꯕꯒꯤꯅꯤꯗ꯫ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯑꯗꯨꯗꯒꯤ ꯀꯩꯍꯧꯕꯤꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯥꯞꯊꯣꯛꯅꯔꯁꯤ ꯍꯥꯏꯔꯤꯕ? ꯑꯩꯅ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ꯫
ꯑꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯂꯪꯅ ꯉꯥꯜꯂꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯖꯅꯤ ꯃꯥꯂꯦꯝꯁꯤꯒꯤ ꯃꯄꯥ ꯂꯩꯇꯅ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯗꯨꯗ ꯂꯦꯞꯂꯕꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯗꯣ ꯂꯥꯝꯕ ꯐꯪꯂꯔꯣꯏꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯁꯦꯛ ꯃꯉꯥꯜ ꯄꯤꯔꯤꯕ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯃꯁꯥꯒꯤ ꯃꯉꯥꯜ ꯂꯩꯖꯗꯦ ꯑꯩꯁꯦ ꯅꯨꯃꯤꯠꯀꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯉꯥꯜꯗꯒꯤ ꯉꯥꯟꯖꯕꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯆꯤꯛꯂꯕ ꯑꯍꯤꯡꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯟꯃꯤꯆꯥꯛ ꯂꯤꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯅꯊꯟꯅꯇ ꯉꯥꯜꯂꯤꯕꯤꯅꯤ ꯅꯪꯗꯤ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯊꯥꯁꯤ ꯅꯥꯏꯕꯤ ꯈꯣꯡꯆꯠ ꯑꯣꯏꯒꯅꯤ ꯑꯃꯪꯕ ꯅꯣꯡꯂꯩꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯝꯊꯣꯛꯂꯁꯨ ꯅꯤꯡꯊꯤꯖꯔꯕꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯃꯍꯤꯡꯗꯤ ꯀꯣꯛꯄ ꯉꯝꯖꯗ꯭ꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯒꯅꯤ ꯐꯔꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯏꯟꯖꯔꯒꯦ ꯄꯨꯝꯅꯃꯛ ꯌꯥꯖꯔꯒꯦ ꯑꯗꯨꯅꯦꯕ ꯄ꯭ꯔꯦꯃꯤꯀꯥ ꯑꯃꯗꯤ ꯁꯥꯒꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯕꯤꯀꯤꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯊꯟꯇ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯆꯪꯂꯛꯏ ꯃꯇꯝꯗꯨꯗ ꯕꯤꯀꯤ ꯑꯃꯗꯤ ꯖꯦꯛꯁꯟ ꯍꯥꯟꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯉꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯕꯤꯀꯤꯅ ꯄ꯭ꯔꯦꯃꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗꯅ ꯄ꯭ꯔꯦꯃꯤꯀꯥ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ ꯕꯤꯀꯤꯅ ꯍꯟꯗꯛꯇꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯂꯥꯟꯖꯗꯕ ꯃꯥꯟꯕꯁꯤꯒ ꯄꯨꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯀꯥꯁꯦ ꯀꯔꯤꯁꯨ ꯑꯣꯏꯅ ꯎꯕꯤꯔꯛꯇꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯄ꯭ꯔꯦꯃꯤꯀꯥꯅ ꯕꯤꯀꯤ ꯅꯈꯣꯏꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯒꯅꯣ ꯃꯍꯥꯛ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯐꯠꯇ꯭ꯔꯦ ꯁꯤꯅꯤꯅꯦ ꯍꯥ ꯕꯤꯀꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯆꯝꯅ ꯂꯣꯏꯅꯁꯤ ꯀꯩꯗꯧꯔꯒꯦ ꯑꯃꯅ ꯑꯃꯗ ꯌꯦꯡꯁꯤꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯌꯥꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯑꯩꯈꯣꯏꯕꯨꯗꯤ ꯑꯃꯗꯨꯅ ꯍꯦꯜꯂꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯕꯤꯀꯤ ꯈꯔꯁꯨ ꯐꯅ ꯈꯟꯁꯤ ꯀꯩꯗꯧꯕꯒꯦ ꯀꯃꯥꯏꯅ ꯐꯅ ꯈꯟꯕ ꯉꯝꯗꯣꯏꯅꯣ ꯈꯪꯍꯧꯗꯅ ꯁꯠ ꯍꯦꯛꯇ ꯍꯣꯡꯈꯤꯕ ꯍꯥꯏꯁꯦ ꯕꯤꯀꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯈꯤꯒꯦ ꯄ꯭ꯔꯦꯃꯤꯀꯥ ꯆꯠꯈꯤ ꯕꯤꯀꯤ ꯑꯃꯗꯤ ꯖꯦꯛꯁꯟ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯖꯦꯛꯁꯟꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯍꯥꯟꯅ ꯍꯥꯏꯍꯧꯔꯣ ꯍꯥꯏꯗꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛꯆꯍꯧꯕ ꯇꯥꯕꯅꯦ ꯕꯤꯀꯤꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯩ ꯃꯁꯤꯒꯤ ꯁꯥꯒꯔ ꯍꯥꯏꯕ ꯂꯥꯟꯖꯗꯕꯁꯦ ꯑꯩꯒꯤ ꯆꯥꯛꯂꯨꯛꯇꯩ ꯉꯥꯔꯧ ꯃꯨꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯒꯅꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯨꯝꯅꯤ ꯁꯥꯒꯔ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯗꯨꯅ ꯂꯩ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯪꯒꯤꯗꯣ ꯇꯥꯔꯕ ꯁꯥꯒꯔꯅ ꯑꯩꯒꯤꯕꯨꯗꯤ ꯇꯥꯔꯦ ꯑꯩꯒꯤꯗꯤ ꯇꯥꯗ꯭ꯔꯤꯌꯦ ꯀꯔꯤꯗ ꯁꯣꯏꯔꯤꯖꯥꯠꯅꯣ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯝꯇ ꯋꯥꯕꯤꯗꯦꯗ ꯑꯩꯅ ꯇꯧꯕꯤꯔꯒ ꯅꯪꯗꯤ ꯐꯖꯅ ꯍꯩꯔꯅꯤ ꯉꯔꯥꯡꯁꯦ ꯐꯣꯟ ꯇꯧꯔꯛꯀꯦ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯀꯥꯏꯔꯅꯤꯅ ꯑꯗꯨꯝ ꯇꯧꯔꯛꯇ꯭ꯔꯕꯅꯦ ꯉꯔꯥꯡꯗꯤ ꯂꯥꯏꯔꯤꯛꯀ ꯑꯝꯇ ꯄꯥꯗ꯭ꯔꯤꯗ ꯀꯔꯤꯒꯤ ꯄꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯕꯕꯥ ꯉꯔꯥꯡꯗꯤ ꯄꯨꯡ 12 ꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯁꯨꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯕ ꯑꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦ ꯈꯔ ꯊꯥꯞꯄ ꯃꯐꯝꯗ ꯃꯤ ꯊꯤꯜꯂꯨꯕꯖꯥꯠꯅꯦ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯁꯤꯜꯂꯛꯇꯗꯅ ꯊꯦꯡꯂꯛꯄꯅꯤ ꯍꯥꯏꯌꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯦꯟꯇꯤꯟꯗ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯂꯨꯁꯤꯗꯅ ꯀꯣꯟꯅ ꯆꯪꯂꯁꯤꯗꯅ ꯌꯥꯔꯣꯏ ꯀꯩꯁꯨ ꯁꯥꯒꯔꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ ꯃꯇꯝ ꯑꯗꯨꯗ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯁꯥꯇ꯭ꯔꯤ 4-5ꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯡꯀꯤꯅ ꯉꯁꯤꯗꯤ ꯇꯟ ꯌꯥꯝ ꯆꯥꯔꯦ ꯑꯣꯂꯤꯕꯤꯌꯥꯅ ꯉꯁꯤꯒꯤ ꯑꯣꯐꯔ ꯑꯁꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯍꯦꯔꯣꯅ ꯇꯧꯕ ꯇꯥꯔꯦ ꯃꯈꯜ ꯃꯊꯦꯜ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯐꯪꯕ ꯃꯈꯩ ꯀꯧꯗꯨꯅ ꯂꯧꯔꯝꯃꯤ ꯑꯆꯥ ꯑꯊꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯊꯣꯛꯈꯤ ꯄꯤꯡꯀꯤꯅ ꯕꯥꯏ ꯄ꯭ꯔꯦꯃꯤꯀꯥꯁꯨ ꯕꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯊꯣꯛꯈꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯊꯣꯛꯂꯁꯤꯔꯥ ꯁꯥꯒꯔꯅ ꯅꯪ ꯒꯥꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯩ ꯂꯩꯔꯒꯦ ꯑꯅꯤꯜ ꯍꯣꯏ ꯄ꯭ꯔꯀꯥꯁ ꯍꯣꯏꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯍꯧꯈꯤꯒꯦꯅ ꯁꯨꯝ ꯈꯟꯕ ꯑꯗꯨꯗꯤ ꯆꯠꯂꯝꯂꯒꯦꯀꯣ ꯕꯥꯏ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯁꯥꯒꯔꯁꯨ ꯕꯥꯏ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯁꯥꯒꯔ ꯃꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯚꯔꯥ ꯑꯣꯏꯅꯅꯕ ꯄꯨꯔꯛꯂꯤꯕ ꯂꯨꯄꯥ 20-30 ꯃꯨꯛ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯉꯛꯁꯪ ꯉꯥꯡꯁꯤꯟꯗꯨꯅ
ꯀꯦꯟꯇꯤꯟꯒꯤ ꯀꯥꯎꯟꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯀꯥꯏꯅ ꯌꯥꯝ ꯇꯞꯅ ꯍꯪꯂꯛꯏ ꯁꯥꯒꯔꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯣ ꯀꯌꯥ ꯀꯦꯟꯇꯤꯅꯔ ꯑꯗꯨꯅ 450 ꯃꯨꯛ ꯇꯥꯔꯦꯅꯦ ꯁꯥꯒꯔꯅ ꯏꯅꯦ ꯑꯩꯒꯤꯗꯤ ꯚꯔꯥ ꯑꯣꯏꯅꯕ ꯂꯨꯄꯥ 20-30 ꯃꯨꯛꯇꯒꯤ ꯍꯦꯟꯅ ꯀꯦꯟꯇꯤꯅꯔ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯕꯥ ꯌꯥꯔꯦꯗ ꯍꯌꯦꯡ ꯄꯤꯔꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ ꯅꯪꯒꯤꯕꯣ ꯁꯥꯒꯔ ꯏꯀꯥꯏ ꯀꯦꯟꯇꯤꯟꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯟꯗ ꯄ꯭ꯔꯦꯃꯤꯀꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯒꯤꯅꯣ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯦ ꯁꯥꯒꯔꯅ ꯑꯩ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯦ ꯁꯤꯗꯒꯤ ꯄꯤꯔꯝꯃꯣꯁꯦ 2000 ꯅꯣꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯥꯒꯔꯅ ꯌꯥꯔꯅꯤꯌꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯅ ꯍꯧꯕꯅꯦ ꯑꯩꯅ ꯇꯧꯒꯗꯕꯅꯦ ꯄ꯭ꯔꯦꯃꯤꯀꯥ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯄꯦꯠ ꯇꯧꯊꯣꯛꯏ ꯄ꯭ꯔꯦꯃꯤꯀꯥꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯕꯤꯀꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯜꯂꯣ ꯕꯤꯀꯤ ꯕꯤꯀꯤꯅ ꯄ꯭ꯔꯦꯃꯤꯀꯥ ꯅꯪꯅ ꯊꯥꯖꯅ ꯂꯣꯏꯅꯔꯤꯕ ꯁꯥꯒꯔꯁꯦ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯪꯉꯣ ꯌꯥꯏꯌꯦ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯤꯌꯦ ꯑꯩꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯤꯅꯦ ꯀꯔꯤꯅꯣ ꯍꯪꯗꯣꯏꯕꯣ ꯍꯪꯂꯣꯗꯅ ꯃꯥꯒ ꯌꯥꯝ ꯇꯣꯏꯅ ꯄꯨꯜꯂꯤꯕ ꯊꯥꯖꯅ ꯑꯥꯔꯠꯁꯀꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯣ ꯑꯗꯨ ꯀꯔꯤ ꯇꯧꯔꯕ ꯑꯩꯈꯣꯏ ꯏꯇꯥꯎ ꯖꯦꯛꯁꯟꯅ ꯊꯥꯖꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ ꯊꯥꯖꯒ ꯁꯥꯒꯔꯒ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯁꯤꯅꯤ ꯖꯦꯛꯁꯟꯅ ꯊꯥꯖꯕꯨꯗꯤ ꯌꯥꯝ ꯈꯟꯖꯕꯅꯦ ꯑꯗꯣ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯗꯤ ꯌꯦꯠꯄꯗꯤ ꯑꯃꯨꯛꯁꯨ ꯄꯥꯝꯗꯦ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ ꯑꯗꯨꯗ ꯁꯥꯒꯔꯒ ꯊꯥꯖꯒꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯂꯣꯏꯅꯕ ꯎꯏ ꯀꯃꯥꯏꯅ ꯇꯧꯏꯖꯥꯠꯅꯣ ꯅꯪꯅ ꯈꯪꯕꯒ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯎꯅꯤꯡꯅ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯑꯩ ꯊꯝꯃꯒꯦ ꯐꯣꯟ ꯊꯝꯈꯤ ꯕꯤꯀꯤꯅ ꯄ꯭ꯂꯥꯟꯗꯤ ꯆꯨꯝꯗꯧꯔꯤꯍꯦ ꯁꯤꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯔꯦꯗꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯅꯤ ꯕꯤꯀꯤꯅ ꯀꯣꯂꯦꯖꯀꯤ ꯕꯦꯔꯟꯗꯥꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯥꯖ ꯂꯥꯛꯑꯝꯃꯤ ꯕꯤꯀꯤꯅ ꯊꯥꯖ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯊꯥꯖꯅ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯥꯒꯔꯒꯤ ꯐ꯭ꯔꯦꯟꯗꯣ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕꯅꯦ ꯊꯥꯖ ꯋꯥꯈꯜ ꯇꯧꯏ ꯀꯔꯤꯒꯤ ꯑꯣꯏꯔꯤꯒꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯥꯊꯩꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯌꯦꯠꯂꯔꯣꯏ ꯈꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯅ ꯖꯦꯛꯁꯟꯅ ꯁꯥꯒꯔꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇꯒꯤ ꯆꯪꯂꯛꯄꯗ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯖꯦꯛꯁꯟꯅ ꯁꯥꯒꯔꯅ ꯉꯁꯥꯏꯗꯒꯤ ꯊꯥꯖꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯦ ꯁꯥꯒꯔꯅ ꯀꯗꯥꯏꯗ ꯖꯦꯛꯁꯟꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯣ ꯀꯣꯂꯦꯖꯀꯤ ꯕꯦꯔꯟꯗꯥꯗ ꯂꯩꯔꯤꯕ ꯕꯦꯟꯁꯇꯨꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯍꯧꯕꯅꯦ ꯁꯥꯒꯔ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯀꯦꯝꯄꯁꯇ ꯆꯪꯂꯛꯈꯤ ꯊꯥꯖ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯣꯂꯦꯖ ꯕꯦꯔꯟꯗꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯒꯔ ꯂꯥꯛꯏ ꯊꯥꯖꯗꯤ ꯋꯥꯈꯜ ꯇꯧꯔꯤ ꯁꯥꯒꯔ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯃꯇꯝ ꯈꯖꯤꯛꯇꯪ ꯑꯩꯅ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯅꯪꯕꯨꯁꯨ ꯂꯥꯟꯅ ꯂꯧꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯅ ꯂꯧꯗꯦ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯅꯪꯕꯨ ꯎꯗꯅꯕ ꯍꯣꯠꯅꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯒꯦ ꯑꯩꯗꯒꯤ ꯋꯥꯈꯜꯅ ꯂꯥꯜꯂꯨꯕꯅꯦ ꯊꯥꯖꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯊꯟꯇ ꯐꯝꯂꯤꯉꯩ ꯁꯥꯒꯔ ꯆꯪꯂꯛꯇꯨꯅ ꯁꯥꯒꯔꯅ ꯀꯔꯤ ꯈꯜꯂꯝꯂꯤꯅꯣ ꯅꯊꯟꯇ ꯊꯥꯖꯅ ꯁꯨꯝ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕꯒꯤ ꯐꯝꯂꯝꯕꯅꯦ ꯀ꯭ꯂꯥꯁꯁꯦ ꯑꯥꯔꯠꯁꯀꯤꯅ ꯍꯦꯟꯅ ꯑꯣꯐ ꯂꯩꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯧꯍꯟꯕ ꯖꯥꯠꯅꯤꯀꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯍꯧꯁꯥꯅ ꯂꯩꯔꯥꯡꯒꯤ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯩꯗꯅ ꯅꯨꯄꯥ ꯑꯣꯏꯕꯅ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯅꯗꯤ ꯈꯣꯏꯃꯨꯒꯤ ꯅꯥꯛꯇ ꯄꯥꯏꯗꯨꯅ ꯆꯠꯄꯁꯨ ꯉꯝꯗꯦ ꯈꯣꯏꯃꯨꯅꯗꯤ ꯉꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯦ ꯃꯍꯧꯁꯥꯅ ꯊꯣꯠꯂꯕꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯩ ꯅꯨꯄꯥ ꯑꯣꯏꯕꯅ ꯈꯣꯏꯃꯨꯒ ꯆꯥꯡꯗꯝꯅꯩ ꯑꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯤꯔꯝꯂꯕꯗꯤ ꯂꯩꯀꯣꯜ ꯑꯃꯗ ꯂꯩꯁꯥꯠ ꯔꯤꯇꯨ ꯌꯧꯔꯛꯇꯨꯅ ꯂꯩꯁꯥꯠ ꯇꯝꯂꯛꯄ ꯇꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯒꯤ ꯇꯝꯊꯤꯔꯕ ꯑꯉꯥꯎꯕ ꯃꯥꯂꯪꯒꯤ ꯁꯥꯍꯣꯝꯅ ꯂꯩꯀꯥ ꯐꯟꯅ ꯁꯥꯆꯗ꯭ꯔꯤꯉꯩ ꯂꯩꯃꯟ ꯆꯟꯗꯨꯅ ꯐꯣꯝꯁꯥꯠꯅꯕꯤ ꯂꯩꯔꯥꯡ ꯀꯌꯥ ꯂꯩꯀꯥ ꯐꯟꯅ ꯁꯥꯆꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯔꯥꯡ ꯂꯩꯃꯟ ꯑꯣꯏꯍꯧꯕꯁꯨ ꯀꯌꯥꯅꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯡꯖꯕ ꯉꯝꯖꯗꯅ ꯁꯥꯠꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨ ꯈꯛꯇꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯆꯔꯤꯕ ꯂꯩꯔꯥꯡꯅ
ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯉꯝꯗꯨꯅ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯄꯥꯏꯗꯨꯅ ꯂꯩꯔꯥꯡꯒꯤ ꯂꯍꯤ ꯊꯤꯔꯤꯕ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ ꯂꯩꯔꯥꯡꯒꯤ ꯂꯍꯤ ꯁꯤꯟꯅꯔꯨꯕ ꯈꯣꯏꯃꯨ ꯃꯥꯅ ꯂꯩꯔꯥꯡ ꯂꯍꯤ ꯄꯦꯟꯅ ꯊꯛꯆꯗꯨꯅ ꯑꯅꯧꯕ ꯂꯩꯀꯣꯜ ꯑꯃꯗ ꯑꯃꯨꯛ ꯄꯥꯏꯈꯤꯗꯨꯅ ꯑꯅꯧꯕ ꯂꯩꯔꯥꯡꯒꯤ ꯂꯍꯤ ꯑꯃꯨꯛ ꯊꯤꯔꯨꯅꯕ ꯄꯤꯈ꯭ꯔꯕꯗ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯈꯣꯏꯃꯨꯒꯤ ꯃꯔꯝ ꯆꯠꯄꯨ ꯋꯥꯔꯧꯖꯍꯧꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯏꯃꯨ ꯃꯥꯇꯒꯤ ꯃꯔꯥꯜꯂ ꯈꯣꯏꯃꯨꯗꯤ ꯃꯍꯧꯁꯥꯅ ꯈꯣꯏꯃꯨꯒꯤ ꯃꯔꯝ ꯆꯠꯇꯤ ꯑꯅꯧꯕ ꯂꯍꯤ ꯊꯤꯖꯕꯅꯦ, ꯂꯍꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯉꯪꯖꯕꯅꯦ꯫ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯈꯣꯏꯃꯨ ꯃꯍꯥꯛꯄꯨ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯔꯥꯡꯅ ꯃꯍꯥꯛꯀꯤ ꯂꯍꯤ ꯑꯗꯨꯕు ꯂꯣꯠꯁꯤꯟꯖ ꯈꯣꯏꯃꯨ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅ ꯂꯣꯏꯅꯕ ꯂꯍꯤ ꯄꯥꯝꯕ ꯈꯣꯏꯃꯨꯗꯨ ꯂꯍꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯉꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯔꯀꯥꯟ ꯂꯩꯔꯥꯡ ꯂꯍꯤ ꯄꯤꯗꯨꯅ ꯈꯣꯏꯃꯨ ꯃꯥꯅ ꯂꯩꯔꯥꯡꯕꯨ ꯁꯦꯟꯅꯖꯕ ꯑꯇꯣꯞꯄ ꯈꯣꯏꯃꯨꯅ ꯆꯪꯂꯛꯂꯁꯨ ꯊꯤꯡꯗꯨꯅ ꯈꯣꯏꯃꯨ ꯃꯥꯅ ꯂꯩꯔꯥꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯔꯤꯕ ꯃꯥꯂꯤꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯐꯝꯗ ꯃꯥꯂꯤꯅ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯁꯤꯡꯗ ꯏꯔꯤꯛ ꯈꯤꯛꯍꯟꯗꯨꯅ ꯂꯩꯔꯥꯡꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯁꯥ ꯇꯝꯒꯗꯕ ꯅꯠꯇ꯭ꯔꯥ? ꯊꯥꯖꯅ ꯋꯥꯎ, ꯌꯥꯝ ꯑꯔꯊ ꯂꯩꯕ ꯃꯇꯥꯡꯅꯤ꯫ ꯂꯍꯤ ꯂꯣꯠꯁꯤꯟꯖꯗꯨꯅ ꯈꯣꯏꯃꯨ ꯑꯗꯨꯅ ꯉꯪꯗꯨꯅ ꯂꯩꯍꯟꯕ, ꯃꯇꯝ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯂꯍꯤ ꯂꯣꯠꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯍꯥꯏꯁꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯅ ꯈꯣꯏꯃꯨꯕꯨ ꯊꯥꯖꯗꯦ ꯍꯥꯏꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯁꯦ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯃꯇꯝ ꯆꯥꯗꯅ ꯂꯍꯤ ꯄꯤꯊꯣꯛꯂꯨꯕꯅ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯁꯨ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯎꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯕꯤꯀꯤꯅ ꯅꯨꯃꯤꯗꯥꯡ ꯐꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯖꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯎꯅ ꯆꯠꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨ ꯕꯤꯀꯤ ꯑꯃꯗꯤ ꯖꯦꯛꯁꯟꯅ ꯀꯟꯅ ꯌꯦꯡꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯁꯥꯒꯔꯒꯤ ꯚꯔꯥꯒꯤ ꯔꯨꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯔ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯀꯣꯜ ꯂꯥꯛꯇꯨꯅ ꯔꯤꯁꯤꯞ ꯇꯧꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ, ꯁꯛ ꯐꯖꯕꯅꯤꯅ ꯃꯤ ꯋꯥꯇꯦꯅꯦꯀꯣ꯫ ꯁꯥꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕ, ꯑꯣ ꯑꯩꯈꯣꯏꯗꯤ ꯂꯝꯂꯥꯟꯕꯤꯅꯤꯅꯀꯣ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯅꯨꯄꯤ ꯍꯥꯏꯗꯤ? ꯊꯥꯖꯁꯦ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯁꯥꯒꯔꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯄꯥ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇꯨꯅ ꯁꯥꯒꯔꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯙꯨꯁꯨ ꯆꯪꯂꯛꯈꯤ꯫ ꯁꯥꯒꯔ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟꯇ ꯊꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯣꯜ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯔꯤꯁꯤꯞ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯖ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯧꯈꯤꯕ ꯁꯥꯒꯔ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕꯁꯤꯡ, ꯁꯥꯟꯅꯖꯈꯤꯕ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯨꯝ ꯅꯤꯡꯁꯤꯡꯖꯗꯨꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯁꯨ ꯁꯥꯒꯔꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯔꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄꯣꯊꯥꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯟꯖꯔꯤ꯫ ꯁꯣꯝꯗ ꯕꯤꯀꯤꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗꯨ ꯆꯨꯝꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯀꯟꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯂꯥꯟ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯑꯃꯗꯤ ꯔꯤꯇꯥ ꯀꯣꯂꯦꯖꯀꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯌꯥꯝ ꯁꯥꯎꯅ ꯔꯤꯇꯥꯗ ꯋꯥꯔꯤ ꯂꯤꯔꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯇꯝꯁꯦ꯫ ꯔꯤꯇꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛ? ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯉꯥꯛꯇ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯃꯤꯡ ꯆꯥꯅ ꯊꯥꯖ ꯂꯥꯛꯏ꯫ ꯔꯤꯇꯥꯅ ꯊꯥꯖ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦ꯫ ꯊꯥꯖ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯗꯤ ꯊꯥꯖꯗ ꯍꯟꯅ ꯌꯦꯡꯗꯦ꯫ ꯔꯤꯇꯥꯅ ꯅꯣꯏ ꯑꯅꯤꯁꯨ ꯈꯪꯅꯧꯋꯣ? ꯊꯥꯖꯅ ꯑꯩꯒꯤꯅ ꯊꯥꯖ, ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯒꯤꯅ ꯄ꯭ꯔꯦꯃꯤꯀꯥ, ꯑꯩꯕꯨꯗꯤ ꯅꯪ ꯍꯥꯟꯅ ꯈꯪꯉꯦ꯫ ꯔꯤꯇꯥꯅ ꯄ꯭ꯔꯦꯃꯤꯀꯥ, ꯊꯥꯖꯁꯦ ꯁꯥꯒꯔꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯣꯍꯣ꯫ ꯔꯤꯇꯥꯅ ꯊꯥꯖ ꯃꯥꯁꯤꯅ ꯁꯥꯒꯔꯒꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯃꯁꯛ ꯇꯥꯛꯀꯦ ꯇꯧꯏ, ꯁꯥꯒꯔꯒꯤ GFꯅꯤ ꯍꯥꯏꯅ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯤ ꯑꯣꯟꯅꯔꯦ꯫ ꯔꯤꯇꯥꯅ ꯀꯔꯤꯕꯣ? ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯁꯣꯝꯗ ꯕꯤꯀꯤ ꯑꯃꯗꯤ ꯖꯦꯛꯁꯟꯅ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯖꯦꯛꯁꯟꯅ ꯄ꯭ꯔꯦꯃꯤꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯧꯔꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯏꯇꯥꯎ꯫ ꯕꯤꯀꯤꯅ ꯌꯥꯝ ꯋꯥꯠꯂꯤꯗ, ꯌꯦꯡꯕꯗ ꯀꯜꯂꯣ, ꯃꯊꯪ ꯃꯊꯪ꯫
Asumna numit adu hauki. Anganba ayukni Premika tumlambadagi mikap thorakpada mobile du paikhatuna yenglubada message ama laklibadu uraduna yengi. Wish you happy new year. Matamdu anganba ayukni pung 6 tare. Sagar maki kada chair da famduna lairik paringai. Premiki call lai. Sagar na receive tawi. Sagar na kari lerage. Premika na receive se adumaina tawnabra. Kari hayo hayo no. Yare se adu ngasi se kari no nang khangra. Khange. Khanglaga kari mata haidriduna kari. Message to New Year gi wish me khradudi. Maduna hekta yaradra. Yadradi kari tawjau haibana. Ai nakhoi ge talakani. Ai na horon hek khonglakpaga nang thorakadaba. Lakanu ko. Lakani. Lam henganu ko. Hengani aidi. Kari romance na aikhoi ani na tawrisiba. Kumhai da su koi basate. Restaurant da su jangde. Phone da su wari kya sanade. College da marak da unare. Adusu imanaba mayam maraktuda. Wari su inti nungai na sanaba su fangde. Mi ategi romance ka iman manade. Romance da ayo vithak da jangsiluraga mamai da amuk kaina khiduna amana amabu nungshirambadai yeknaba oikiba samaj da crime oikiba kaya ni ko matam sida nupanabu kimankreda ado aidi adu da khangde ai lakani loisilamu ko koiruseba khara thumandra thamme bye phone thamki asumna pung 10 muktaba matamni Sagar dress up tawi matamduda Premika na geta horon khonglai Sagar chenthorei Premika na Sagar da gari thauhai bagi mawongda mangak illi Sagar na nang adum thauhai na ingit tawi Premika na thawi aduga Sagar na tongi makhoi ani gari tongduna lakminare matamduda lambida Premika ga Sagar ga chathibadu Premika gi mabung Priyo na uhauraduna tapna magi gari du matung inaduna thaurakhi Premika amadi Sagar open restaurant amada changki Priyo na munna yengduna leihauri Sagar amadi Premika di famduna wari sanari Premika na gift ama lauthoragduna happy new year thaba card amaga diary amaga fruit ama yauna piri Premika na masi loksilo Sagar na ai ngasi di loroi karigya ngasi fawbada aigidi nangonda mamal yamba yamdaba khudol amata fawba hek piba ngamjakhide nangonda aina mamal yamba posak piraktaba yade hek piraktabada tuknarani kaina haikiba leibraba sum aina nungaijadaba ywane ikaijabagi wanida imanabasingna magi JF ki tawnariba mayamse urubada nangna ibu amapa yaudana thamoisingna nungsibirida adune masak utpa khudolдagi mamal hena chawi haina aina nangi nafamdagi fangjariba mamal naidraba senglaba khudolase aisho lairaba se koknaba haiduna central gi exam di fana yamna thaki yearman x amadi y animak written di khale adugo babana yadaduna makhadi chatre babana di kari hoiba pamliba graduation level da thabak tobo pamba jane haibadi gazetted officer ki rank da aduna phatra heiriba mahido thabak macha tawbadi pamudra nangdi soidana tungi punsida mai pakpagi mamida chauna uba phangliba misaka mane graduation loiba ngaiba sidane aina wari base madu ngaiba dane aisu thingnarise natra adumaina haiba tare nakhoi babana thabak tuda ayaba piduna changlamlabadi nang ai thingnaramdaba suya college tamlamdradi kadai dagi thingnaradage nakhoi baba se yam phaiye aiga nanga thengna halise noi baba na ne aigi apambada pura baba na thingkibadi nate aina thariba exam chingda aigi apamba thabak nate haibase baba su khangbajani baba se aigi damak yam wajarabani hayeng wai luna tawise nungai na thambise wajaraklaba baba bu nungai hanbagi mathaudi ekhoi ani gi oigadabane madutane aina pamjarise matam chupagi oina maduda khalibane nomadi matam dulakini dara ngai badabane aikhoi baba aikhoi nina hingline na tawrise paisa paiba imungi masa masu amakhaktang sembana hena sen changlibane hingdaba yadabagi pandam khara thamlaga pandam madugi manglana duna mangfaungnarakpa ngai duna hinglibane yari kaidawrage yam paktre nupanabu khara su chawthokpa tamu kaina nangidamak aisu leirisidi
ꯑꯩ ꯚꯔꯥꯗ ꯂꯩꯕꯅꯦ, ꯌꯨꯝꯁꯨ ꯂꯩꯇꯕ, ꯑꯗꯨꯒ ꯅꯪꯒꯤꯅ ꯋꯥꯡꯂꯕ ꯃꯊꯣꯜ ꯑꯍꯨꯝꯒꯤ ꯆꯥꯎꯔꯕ ꯌꯨꯝ, ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯄ꯭ꯂꯣꯠ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯊꯤꯀꯥꯗꯔ ꯁꯥꯍꯦꯕ, ꯑꯩꯒꯤꯅ ꯔꯤꯛꯁꯣ ꯄꯨꯂꯔ, ꯑꯗꯨꯒ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ, ꯌꯥꯝ ꯈꯦꯠꯅꯃꯟꯗ꯭ꯔꯣ? ꯃꯁꯤ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ, ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ ꯈꯟꯕꯗ꯫ ꯅꯪꯅ ꯍꯥꯏꯗꯧꯕ ꯂꯣꯏꯔꯕ? ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯅꯪꯅ ꯔꯤꯛꯁꯣ ꯄꯨꯂꯔꯒꯤ ꯃꯆꯥ, ꯂꯥꯏꯔꯤꯛ ꯍꯩꯕ, ꯃꯁꯛ ꯐꯖꯕ, ꯀꯣꯛ ꯋꯥꯡꯕ, ꯑꯗꯨꯒꯅꯦ ꯑꯩꯅ ꯊꯤꯀꯥꯗꯔ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯤ ꯁꯟꯊꯤ ꯍꯥꯟꯕꯤ, ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ, ꯑꯗꯨꯒ ꯅꯪꯅ ꯇꯨꯡꯗ ꯑꯆꯧꯕ ꯑꯣꯏꯔꯛꯀꯗꯕ, ꯑꯩꯅ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯇꯝꯂꯤꯕꯤ ꯃꯥꯡꯂꯕꯤ ꯁꯥꯇ꯭ꯔꯤ, ꯃꯁꯤꯁꯨ ꯌꯥꯝ ꯈꯦꯠꯅꯩꯗ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ? ꯇꯨꯡꯒꯤ ꯂꯝꯕꯤꯗꯤ ꯁꯛꯎꯗꯕ ꯂꯝꯕꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯐꯕ ꯃꯤꯕꯨ ꯌꯣꯛꯈꯠꯄꯤꯕ ꯆꯠꯅꯗꯦ, ꯅꯣꯛꯅꯕꯤꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯔꯣꯏ, ꯑꯗꯨꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯒꯅ ꯀꯣꯟꯅ ꯃꯁꯛ ꯈꯪꯕꯒꯤ ꯋꯥꯅꯤꯗ꯫ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯀꯅꯥꯅꯁꯨ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯪ ꯑꯩꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯁꯨ ꯄꯟꯊꯨꯡ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯁꯥꯗꯅꯤ꯫ ꯄꯟꯊꯨꯡꯒꯤ ꯑꯁꯥꯗ ꯅꯨꯡꯁꯤꯅꯈꯤꯕ ꯀꯌꯥ ꯀꯌꯥꯅꯤ, ꯀꯩꯅꯈꯤꯕ ꯀꯌꯥ ꯀꯌꯥ ꯌꯥꯎꯈ꯭ꯔꯤꯕꯁꯦ